ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯕꯤ ꯅꯨꯄꯤ꯫ ꯂꯧꯕꯤꯔꯁꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯕꯤ ꯅꯨꯄꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯥꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯆꯥꯎꯗꯦ, ꯃꯤꯁꯨ ꯌꯥꯝꯅ ꯇꯥꯗꯦ꯫ ꯅꯤꯡꯊꯧ ꯑꯁꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯇ ꯄꯣꯛꯏ꯫ ꯃꯥꯒꯤ ꯃꯅꯥꯏ ꯑꯉꯝ ꯑꯊꯧꯁꯨ ꯃꯁꯤꯡ ꯊꯣꯏꯅ ꯌꯥꯝꯗꯦ꯫ ꯃꯥꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯇꯦ꯫ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯇꯜꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯗꯨꯅ ꯃꯥꯕꯨ ꯊꯥꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯄꯥꯡꯒꯜ ꯀꯟꯕ, ꯃꯊꯧꯅꯥ ꯂꯩꯕꯇ ꯅꯠꯇꯅ ꯃꯔꯧꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩ꯫ ꯑꯗꯨ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯕꯨꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯏꯔꯨ ꯃꯥꯏꯊꯖꯅꯕ ꯏꯁꯤꯡ ꯂꯨꯝꯃꯤ꯫ ꯃꯥꯅ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥꯒꯨꯝ ꯃꯄꯨꯔꯣꯏꯕꯕꯨ ꯏꯔꯨꯖꯊꯣꯛꯄꯤ꯫ ꯆꯥꯕ ꯊꯛꯄ ꯃꯇꯝꯗꯁꯨ ꯃꯆꯥꯗ ꯄꯤꯖꯕꯒꯨꯝ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯄꯤꯖ ꯄꯤꯊꯛꯏ꯫ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯕꯨ ꯂꯨꯅ ꯆꯥꯟꯅ ꯌꯣꯛ ꯊꯥꯛꯇꯨꯅ ꯂꯩꯃꯤꯟꯅꯔꯛꯄꯁꯤ ꯎꯕꯗ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯊꯥꯒꯠꯄꯁꯨ ꯌꯥꯎꯏ꯫ ꯀꯅꯥ ꯑꯃꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤ ꯑꯄꯪꯕ, ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯥ ꯍꯥꯏꯅ ꯀꯔꯦꯝꯅꯕꯤꯕꯁꯨ ꯌꯥꯎꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯔꯕꯗ ꯅꯣꯡꯃ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯕꯁꯨ ꯍꯩꯇꯦ꯫ ꯌꯥꯔꯕꯗꯤ ꯉꯁꯤꯗꯒꯤ ꯍꯧꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯅꯨꯡ ꯀꯥꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯉꯥꯡꯅ ꯁꯛꯅꯕ ꯂꯩꯕꯥꯛꯀꯤ ꯋꯥꯌꯦꯜ ꯊꯧꯗꯥꯁꯤꯡ ꯑꯗꯨ ꯇꯥꯕꯤꯔꯨꯆꯣ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯦꯞꯄ ꯇꯥꯔꯕꯗꯤ ꯃꯇꯨꯡꯗ, ꯃꯃꯥꯡꯗ, ꯑꯣꯏꯔꯣꯝꯗ ꯈꯛ ꯂꯦꯞꯄꯤꯒꯅꯨ꯫ ꯌꯦꯠ ꯊꯪꯕ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯂꯦꯞꯄꯤꯌꯨ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯋꯥ ꯁꯛꯂꯣꯟ ꯎꯠꯄꯤꯒꯅꯨ꯫ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ꯫ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯩꯕ ꯃꯇꯝꯗ ꯅꯣꯡꯃ ꯅꯤꯡꯊꯧꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯍꯪꯂꯛꯂꯕꯁꯨ ꯏꯕꯥꯏ ꯀꯧꯏ ꯈꯨꯝꯕꯤꯌꯨ." ꯑꯁꯨꯝꯅ ꯂꯧꯁꯤꯡ ꯁꯤꯡꯕꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯕꯗꯨ ꯇꯥꯔꯒ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯗꯨꯅ ꯀꯣꯅꯨꯡ ꯀꯥꯔꯒꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯂꯦꯞꯂꯦ꯫ ꯃꯐꯤ ꯃꯔꯣꯟ ꯐꯖꯅ ꯁꯦꯠꯂꯒ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯀꯣꯅꯨꯡ ꯀꯥꯔꯛꯂꯦ꯫ ꯃꯍꯥꯛ ꯅꯧꯅ ꯀꯣꯅꯨꯡ ꯀꯥꯔꯛꯄꯅꯤꯅ ꯐꯝꯐꯝ ꯂꯦꯞꯐꯝ ꯈꯪꯗꯗꯨꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯝꯕꯗꯒꯤ ꯊꯣꯡ ꯉꯥꯛꯄꯅ ꯇꯥꯟꯁꯤꯜꯂꯛꯇꯨꯅ ꯑꯉꯝ ꯑꯊꯧ ꯃꯌꯥꯝ ꯐꯝꯂꯤꯕ ꯗꯔꯕꯥ ꯑꯗꯨ ꯇꯥꯅ ꯆꯪꯂꯛꯇꯨꯅ ꯈ꯭ꯋꯥꯏꯒꯤ ꯃꯅꯤꯡꯗ ꯐꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯒꯤ ꯃꯅꯤꯡꯗ ꯐꯝꯗꯨꯅ ꯃꯌꯥꯝꯅ ꯉꯥꯡꯕ ꯑꯗꯨ ꯇꯥꯔꯒ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯗꯔꯕꯥ ꯂꯣꯏꯔꯗꯨꯅ ꯑꯉꯝ ꯑꯊꯧ ꯃꯌꯥꯝ ꯀꯨꯝꯈ꯭ꯔꯕꯗ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯒ ꯃꯥꯅ ꯀꯣꯅꯨꯡꯗ ꯆꯪꯕ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯉꯥꯡꯅꯕ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯤꯊꯗꯅ ꯇꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯅꯨꯡ ꯀꯥꯕꯗꯒꯤ ꯑꯁꯨꯝ ꯑꯀꯤꯕ ꯀꯣꯛꯇꯨꯅ ꯃꯤꯌꯥꯝꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯐꯝꯕꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯍꯔꯥꯎꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯡꯃ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯐꯝꯕꯤꯒꯅꯨ꯫ ꯅꯤꯡꯊꯧꯒꯤ ꯊꯧꯒꯜ ꯇꯧꯔꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯦꯠ ꯑꯣꯏꯔꯞꯅ ꯂꯦꯞꯄꯤꯌꯨ." ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯀꯣꯅꯨꯡ ꯀꯥꯔꯒ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯐꯝꯗꯅ ꯅꯤꯡꯊꯧꯒꯤ ꯊꯧꯒꯜ ꯇꯧꯔꯤꯕ ꯃꯅꯥꯏꯁꯤꯡꯒꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯒ ꯅꯤꯡꯊꯧꯒꯤ ꯌꯦꯠ ꯑꯣꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯌꯦꯠ ꯑꯣꯏꯅ ꯂꯦꯞꯄꯗꯨꯗ ꯃꯅꯥꯏꯁꯤꯡꯒꯁꯨ ꯈꯪꯅꯔꯦ꯫ ꯅꯣꯡꯃ ꯅꯤꯡꯊꯧꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯗꯨꯅ ꯅꯣꯛꯅ ꯅꯣꯛꯅ ꯌꯦꯠꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯛꯄꯗ ꯃꯅꯥꯏꯁꯤꯡꯒꯤ ꯃꯔꯛꯇ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯍꯥꯏ, ꯁꯛꯈꯪꯗꯕ ꯅꯨꯄꯥ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯀꯔꯤꯒꯤ ꯏꯅꯥꯏꯁꯤꯡꯒꯤ ꯃꯔꯛꯇ ꯂꯦꯞꯂꯤꯕꯅꯣ?" ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕꯅꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯅꯅꯥꯏ ꯑꯣꯏꯖꯒꯦ ꯄꯨꯛꯅꯤꯡꯗ ꯈꯟꯖꯗꯨꯅ ꯂꯦꯞꯆꯕꯅꯤ." ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯕꯨꯛꯆꯦꯜ ꯇꯤꯡꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯏ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯕꯅꯤꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯅꯍꯥꯛ ꯑꯩꯒꯤ ꯏꯅꯥꯏ ꯑꯣꯏꯔꯣ꯫ ꯑꯩꯒꯤ ꯏꯅꯥꯏ ꯑꯣꯏꯔꯕꯅꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯅꯨꯡ ꯀꯥꯔꯛꯀꯗꯕꯅꯤ" ꯍꯥꯏꯔꯛꯏ꯫
ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯅꯨꯄꯥ ꯑꯗꯨ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯄꯥꯎ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯃꯁꯛ ꯈꯪꯕꯤꯔꯦ ꯈꯪꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯍꯔꯥꯎꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯐꯖꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯍꯜꯂꯒ ꯀꯣꯅꯨꯡ ꯉꯟꯇꯥꯅ ꯀꯥꯔꯨꯔꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯂꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯅꯤꯡꯊꯧꯒꯤ ꯌꯦꯠꯂꯣꯝꯗ ꯂꯦꯞꯇꯨꯅ ꯅꯤꯡꯊꯧꯒꯤ ꯊꯧꯒꯜ ꯇꯧꯕ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯉꯝ ꯑꯊꯧ ꯁꯨꯅ ꯇꯤꯟꯗꯗꯨꯅ ꯂꯩꯕꯥꯛꯀꯤ ꯋꯥꯌꯦꯜ ꯊꯧꯗꯥ ꯄꯨꯊꯣꯛꯄ ꯌꯥꯗꯗꯨꯅ ꯅꯤꯡꯊꯧꯅ ꯈꯔ ꯉꯟꯅ ꯁꯪꯒꯥꯏ ꯀꯨꯝꯒꯦ ꯈꯟꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯄꯗ ꯅꯨꯄꯥ ꯑꯗꯨꯒ ꯃꯥꯌꯣꯛꯅꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯅꯨꯄꯥ, ꯅꯍꯥꯛ ꯑꯩꯒꯤ ꯏꯅꯥꯏ ꯑꯣꯏꯔꯕꯅꯤꯅ ꯅꯍꯥꯛꯀꯤ ꯃꯤꯡ ꯈꯪꯒꯦ꯫ ꯅꯃꯤꯡ ꯀꯔꯤ ꯀꯧꯒꯦ?" ꯍꯪꯂꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯆꯥꯟꯕꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯒꯤ ꯃꯤꯡꯗꯤ ꯏꯕꯥꯏ ꯀꯧꯏ" ꯈꯨꯝꯂꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯅꯣꯛꯅꯤꯡꯂꯗꯨꯅ ꯐꯥꯛ ꯐꯥꯛ ꯅꯣꯛꯂꯒ ꯏꯕꯥꯏ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯏꯅꯤꯡꯊꯧ ꯍꯥꯏꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯤ ꯄꯨꯝꯅꯃꯛꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯏꯕꯥꯏ ꯏꯕꯥꯏ ꯍꯥꯏꯅ ꯀꯧꯅꯔꯛꯂꯦ꯫ ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯑꯊꯧ ꯃꯌꯥꯝꯅ ꯅꯤꯡꯊꯧꯒꯤ ꯊꯧꯒꯜ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤ, ꯅꯤꯡꯊꯧꯅ ꯏꯕꯥꯏ ꯀꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯃꯕꯥꯏ ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯗꯨꯅ ꯃꯥꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯅꯨꯡ ꯀꯥꯗꯨꯅ ꯂꯩꯔꯛꯄ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯔꯛꯂꯕꯗ ꯅꯣꯡꯃ ꯅꯤꯡꯊꯧꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡ ꯆꯥꯡ ꯌꯦꯡꯒꯦ ꯃꯕꯨꯛꯅꯤꯡꯗ ꯈꯟꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯏꯕꯥꯏ, ꯍꯪꯆꯤꯠ ꯑꯩꯈꯣꯏ ꯑꯅꯤ ꯁꯒꯣꯜ ꯑꯃꯃꯝ ꯇꯣꯡꯗꯨꯅ ꯂꯝ ꯀꯣꯏꯔꯨꯁꯤ꯫ ꯑꯗꯨꯅ ꯍꯪꯆꯤꯠ ꯑꯌꯨꯛ ꯌꯥꯝꯅ ꯉꯟꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯎ꯫" ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯄꯨꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯥꯎ ꯑꯗꯨ ꯇꯝꯂꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯧꯁꯤꯡ ꯁꯤꯡꯕꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯨꯗꯩ ꯐꯤꯁꯪ ꯑꯃ ꯆꯨꯍꯤꯗ ꯂꯨꯞꯇꯨꯅ ꯀꯪꯍꯜꯂꯦ꯫ ꯑꯇꯣꯞꯄ ꯈꯨꯗꯩ ꯂꯤꯁꯥꯡ ꯑꯃꯅ ꯁꯪꯒꯣꯝꯗ ꯂꯨꯞꯂꯒ ꯀꯪꯍꯜꯂꯦ꯫ ꯃꯍꯥꯛꯅ ꯆꯦꯡꯄꯥꯛ ꯈꯔꯁꯨ ꯁꯨꯔꯦ, ꯀꯕꯣꯛ ꯈꯔꯁꯨ ꯄꯣꯛꯂꯦ꯫ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯥꯅ ꯆꯨꯍꯤ ꯑꯃꯗꯤ ꯁꯪꯒꯣꯝ ꯂꯨꯞꯇꯨꯅ ꯀꯪꯍꯜꯂꯕ ꯈꯨꯗꯩ ꯑꯅꯤ ꯑꯗꯨ ꯄꯤꯁꯛ ꯄꯤꯛꯅ ꯊꯨꯞꯂꯒ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯦ꯫ ꯃꯥꯅ ꯁꯨꯕ ꯆꯦꯡꯄꯥꯛ ꯀꯕꯣꯛ ꯑꯗꯨꯁꯨ ꯐꯤ ꯃꯆꯦꯠ ꯑꯃꯗ ꯌꯣꯝꯁꯤꯜꯂꯦ꯫ ꯂꯐꯣꯏ ꯂꯐꯥꯡ ꯑꯃꯁꯨ ꯍꯥꯞꯆꯤꯜꯂꯦ꯫ ꯍꯤꯗꯥꯛꯐꯨ ꯑꯍꯟꯕ ꯑꯃ ꯉꯥꯟꯊꯛ ꯍꯤꯗꯥꯛ ꯇꯤꯛꯀꯤ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔꯁꯨ ꯆꯐꯨ ꯃꯆꯥ ꯑꯃꯗ ꯃꯈꯨꯝ ꯆꯦꯠꯅ ꯈꯨꯝꯖꯤꯜꯂꯒ ꯈꯥꯎ ꯑꯗꯨꯗ ꯆꯦꯛꯁꯤꯟꯅ ꯍꯥꯞꯆꯤꯜꯂꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯆꯦꯛꯁꯤꯟꯅ ꯄꯨꯟꯗꯨꯅ ꯍꯥꯞꯆꯤꯟꯕ ꯈꯥꯎ ꯑꯗꯨ ꯃꯄꯨꯔꯣꯏꯕꯗ ꯁꯤꯟꯅꯔꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯈꯥꯎ ꯑꯗꯨ ꯃꯔꯦꯡꯕꯥꯅ ꯌꯥꯜꯂꯒ ꯀꯣꯅꯨꯡ ꯀꯥꯔꯛꯇꯨꯅ ꯅꯤꯡꯊꯧ ꯃꯅꯥꯛꯇ ꯆꯪꯂꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯄ ꯎꯕꯗ ꯅꯤꯡꯊꯧꯁꯨ ꯐꯖꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗꯨꯅ ꯁꯒꯣꯜꯗ ꯇꯣꯡꯈꯠꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯁꯒꯣꯜ ꯑꯃꯗ ꯇꯣꯡꯂꯒ ꯃꯄꯨ ꯃꯅꯥꯏ ꯃꯈꯥ ꯄꯥꯡꯅ ꯂꯥꯛꯂꯦ꯫ ꯃꯄꯨ ꯃꯅꯥꯏꯅ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯈꯨꯡꯒꯪ ꯀꯌꯥ ꯂꯥꯟꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯂꯝꯄꯥꯛ ꯑꯃ ꯊꯦꯡꯅꯔꯦ꯫ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯃꯤ꯫ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤ ꯍꯥꯏꯅ ꯄꯣꯊꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯕꯗ ꯅꯨꯄꯥ ꯑꯗꯨ ꯅꯨꯡꯁꯥ ꯊꯤꯔꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯨꯃꯤꯠ ꯇꯥꯔꯝꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯆꯣꯛꯊꯔꯕ ꯅꯤꯡꯊꯧꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯀꯣꯅꯨꯡ ꯇꯥꯅ ꯍꯟꯕꯁꯨ ꯉꯝꯂꯔꯣꯏ, ꯑꯇꯣꯞꯄ ꯈꯨꯟ ꯑꯃ ꯇꯥꯅ ꯆꯠꯄꯁꯨ ꯉꯝꯂꯔꯣꯏ꯫ ꯀꯔꯝ ꯇꯧꯔꯒ ꯃꯥꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯤ ꯀꯣꯛꯀꯗꯒꯦ ꯍꯥꯏꯔꯛꯂꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯒꯠꯂꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯒꯤ ꯅꯨꯄꯤꯅ ꯏꯅꯤꯡꯊꯧꯅ ꯆꯥꯅꯕ ꯈꯔ ꯊꯧꯔꯥꯡ ꯇꯧꯔꯛꯏ, ꯃꯗꯨ ꯁꯦꯝꯖꯒꯦ꯫ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯍꯥꯛ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯨ ꯈꯥꯡꯕꯤꯔꯣ꯫" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯈꯥꯎꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯤꯔꯛꯄ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯨ ꯂꯧꯊꯣꯛꯂꯛꯂꯦ꯫ ꯏꯁꯤꯡ ꯌꯥꯎꯕ ꯆꯐꯨ ꯑꯗꯨ ꯇꯪꯈꯥꯏ ꯑꯃ ꯏꯁꯤꯡ ꯍꯩꯗꯣꯛꯂꯒ ꯁꯪꯒꯣꯝ ꯂꯨꯞꯇꯨꯅ ꯀꯪꯍꯜꯂꯕ ꯈꯨꯗꯩ ꯑꯗꯨ ꯆꯐꯨ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯇꯤꯡꯂꯒ ꯀꯪꯅ ꯁꯨꯝꯗꯣꯛꯂꯦ꯫ ꯆꯨꯍꯤ ꯂꯨꯞꯇꯨꯅ ꯀꯪꯍꯜꯂꯕ ꯈꯨꯗꯩ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯨꯞꯇꯨꯅ ꯉꯥꯏꯍꯥꯛ ꯇꯤꯡꯂꯒ ꯀꯪꯅ ꯁꯨꯝꯗꯣꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯆꯦꯡꯄꯥꯛ ꯀꯕꯣꯛ ꯂꯐꯣꯏ ꯍꯥꯞꯇꯨꯅ ꯐꯖꯅ ꯇꯣꯠꯂꯒ ꯅꯤꯡꯊꯧꯗ ꯀꯠꯂꯦ꯫
ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯈꯥꯡꯕ ꯋꯥꯔꯕ ꯅꯤꯡꯊꯧ ꯑꯗꯨ ꯆꯐꯨꯗ ꯌꯥꯎꯔꯤꯕ ꯐꯣꯂꯥ ꯑꯗꯨ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯦ꯫ ꯃꯥꯅ ꯆꯥꯕ ꯍꯦꯛ ꯂꯣꯏꯔꯒ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯍꯤꯗꯥꯛ ꯍꯥꯟꯗꯨꯅ ꯍꯤꯗꯥꯛꯐꯨ ꯑꯗꯨ ꯅꯤꯡꯊꯧꯗ ꯀꯠꯂꯦ꯫ ꯅꯤꯡꯊꯧꯁꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯇꯨꯅ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯍꯥꯏꯔꯛꯏ, "ꯏꯕꯥꯏ, ꯉꯁꯤ ꯑꯩꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯍꯟꯕꯁꯤ ꯑꯩ ꯌꯥꯝꯅ ꯄꯦꯜꯂꯦ꯫ ꯑꯗꯨꯅ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯍꯥꯏꯔꯒ ꯇꯨꯝꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯔꯤ ꯂꯤꯔꯝꯗꯅ ꯅꯨꯡꯉꯥꯏꯅ ꯅꯥ ꯈꯣꯛꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅ ꯋꯥꯔꯤ ꯂꯤꯒꯦ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯝ ꯑꯗꯨꯗ ꯂꯩꯕ ꯂꯥꯏꯁꯤꯡꯅ ꯋꯥꯔꯤ ꯇꯥꯒꯗꯕꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥꯔꯤꯗꯤ ꯂꯤꯗꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯂꯝꯒꯤ ꯂꯥꯏ ꯃꯌꯥꯝꯗꯨ ꯁꯥꯎꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯕꯁꯨ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯈꯥꯡꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯋꯥꯔꯤ ꯇꯥꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏ ꯃꯌꯥꯝꯗꯨ ꯁꯥꯎꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯑꯁꯤꯅ ꯋꯥꯔꯤꯗꯤ ꯂꯤꯗꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯄ ꯑꯁꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯕ ꯍꯧꯔꯛꯂꯦ꯫